Foothills Naga Coordination Committee na Naga Taba Mafam Singda Chathariba Indefinite Strike Mayokta Working Committee Kuki CSO na amuk National Highway Number 2 da ngasi ayuk pung 8 taba matamdage Matam Kaktaba Economic Blockade ki Khongjang Changsinba Houkhre. Foothills Naga Coordination Committee na Naga Singi Territory da Kuki Singna German Road natraga Tiger Road Chemjilakpa Popi Thajilakpa amadi Kuki Militant Singi Designated Camp Sing Sajilakliba asi lepkadabani haiduna Churchanpurdagi Kangpokpi Phaunariba lambi asida Indefinite Strike ke Khongjang Changchinduna Kuki Sing chathok chachin tawbada athingba piduna lakhibadagi Kuki gi miyoi sing kham thengna awaba khudong chadaba kaya mayoknaduna lakpadagi Working Committee Kuki CSO na ngasi ayuk pung 8 fawgi manungda FNCC na chathariba strike adu handokadabani karigumba handokta tarabadi thangnaba mikuptage Naga Singi mayokta National Highway Number 2 da Economic Blockade ki Khongjang changsilagani haina lauthokraba matung FNCC gi maikaidagi strike adu handoraktabadagi ngasi ayuk pung 8 hektaba matamdagi Working Committee Kuki CSO na haiba National Highway Number 2 da Matam Kaktaba Economic Blockade ki Khongjang Changsinba Houkhre. Khongjang ngasi Kangpokpi District ta leiriba Kuki gi miyoi singna ngasi ayuk anganbadagi lambi da thoglaktuna lambi thingbagi Khongjang changsinki lambi asida nongmagi changdaba yadraba polam sing puthok pusin tawriba gari sing thingduna chalhankhide amadi lambi da uwa faijinduna lambi thingbaga loinana Kuki gi miyoi sing phamjinduna Economic Blockade asi chauna support tawri. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it.